ngarangse date 2025 ki tha manga tang manga gi numidang jida Dinafis Center da hanazu yauramaba aduga amuksu tok amuksu yaw tawraga leiraba angang ama mingoina itham moirang te purel dagi nongpok anba laurembam hariba angang se ngarang na hanjo maje atopa thabak mafam amandagi sigi dukan dagi hana tokhraba matungda haiba tare atopa thabak mafam amada leirubadagi maje amuk thabak to mana suba ngamdre ai ware sidoina leijage na lae la matungda numit nini humni muk lehalaba matungda mana sigi dukan dagi tuoga satluriba mafam dudagi amuk moi mioi mari manga lae haiba mioi jingjina moi laisina ma hagi nongpok amba lauremba mariba ngang je unaba lakpa matamda kari gino na hangba matamda nongpok amba laurembamna hana na sigi dukan je yauramaga mara ama tu ingai manungjida haiba laiba mioi jingjiga punna thabak suminnaraga moigi thabak subamdagi moigi mobile phone moigi power bank moigi bluetooth moigi ghari na chingba mayam ama huralaba matungda mu thabak subamdagi mangre na moigi koiti thinarakpodagi thabak mafamda manasu dukan yawe khotle na haibina chingba palamba khotlamba tawbodagi Dinafis Center da photo na chingba puroaga hangba matamda khoina maje sinara matungda phuba chaiba makti tawandre mana huralakpo pochai jingdo phajana pithuangre pithuala matungda maje numit nini humni mu dukan yaurama matungda akoi dukan laiminariba mijing gijo personal chingba money bag na chingba je puthuk pusin tawbuda pharak tabadagi adum haitare akoi gi khara yamba yamda lupa chawnga ama satit ama sung khutpa sel oina painaba paisa jing du jo dum akoi bag na chingba da mon makha na chingba dum thamme pulap puna kamta da laiminabanina adumaina tawni do thajadabadagi aduga hariba angang jina pulap akoi gi lairiba chawnga paibana chawnga paiba satit paibana satit paiba adumaina khutpa sel khara khara painara leiba paisa akoi mi 3 9 gi je mana pulap lauthoba matungda amuk mangre akoi kaim haidre ma je khara ju handicap oi handicap oi bai je ma brain chobe makti natte mamit na ma khitang kaino tawbudugi wari ni loina gyan tai adui matungda ma je dukan tokhre khoi ju angang ni na nang leira matungda mana ngarang gi numidang jida laaga mahajon gi mayum jida lona changaba matungda gari so thambam jidagi mana lona so ji lauthoba matungda dukan je hangaga mana ahing nong yagi matam jida mana dukan dagi yamlaba senfam lupa lising kun sama thoiga chawnga henbagi senfam je mana lut tawraga pugre hariba sigi nongpok nganba laurembam hariba angang jina adu karigumba camera thelamdaba taragadi lehuriba khoida muk loina munadoini mahajona muk aduna sigi film ji yamna nongaite mayamna sigi angang je thengnabiba khangbiba leiragadi Dinafis Center Kwaithel Thokchom lekai da leibajida direct oina lakpiduna khusinnabiyu haiba famasi miyam ge famda haibari loina na pijariba uchariba contact number asin su pau pibideo